Manipur Top Channel digi video amta update tawjage ngasi phongda January gi tang taraga mathoida Standard Robert Higher Secondary School da thamliba athing basi komthok bi hoina principal gi site gi hapai notice ma pathok sarake ngasi phawda Standard Robert Higher Secondary School gi maikai gi July taraga nipan English ni ga taramapan gi laibak thiba thawdo asiga mari leinana maikai kya digi Manipur gi local paper amadi electronic media khaknatana social media gi khuthang masu wafum kya phongdok narakle thokriba thawdo asigi matangda miyam gi apambagi matung ina achumba justice puthoknaba honabada school asina cooperation piduna lakli maraksida ngasi phawbada miyamna Standard Robert Higher Secondary School asida July taraga nipan English ngani taramapan gi thawdo asi nattaba mamangda chap manaba mawong gi thawdo anirak thokre haina tattan haibiri wafam sida school asida mamangda asigumba thokiba laite haina kayarak print and electronic media gi khuthangda sengdokre hauzik lakliba wafam di school asida miyamna uriba mijeng asi kharadang oirabasu achumba ama laptop na bagi tanja adu laujaraga mamangda angang ani laikhidre hainariba thawdo adugi mama mapasing amadi imung manungda makhoigi laikhidraba hainariba masasing adugi maming matha laifam makhoina matamduda tamlamba class roll number amadi karamba sahida adugumba lebak thiba thawdo adu thokkibano haibadu lebak miyamda pauksi gi khuthangda khangan biduna school asigi samamnaba asi kokhan binaba haijari loinana school asina sahi kunga manga supna mahi masingi lamda laujaragliba thawdang sing amadi mahairoi sing asigi yengbiraga school asida athingba thamlagliba lupsingna athingba asi komthokpina ba haina nungna ningsingjarai